Naim bin Masud Muhammad Sallallahu Alaihi Manaktaki halaklaba matungda kari tausige haiduna kanki karam tauraga makoising asi macet tahanchige haiduna hanna khanduna laiki kona thangda upaya ama laki Naim phuk hawali bani kurizagi maikaida thunna yangna chatki hanadagi mahaka bani kurejaga yamna yanarami makoigi Yahudi singna mahaku yamna ijat tawi mahakna haiba khudimak munna tai mahaka loinabadi laibak phabani khanjaki Naim makoiga unarami makoina mahaku nuksina kausilaga phamalami Yahudi gi khulakpa khudimak Naim gi manakta laklami mahaki wabu nungaina tarami Naim matam khara makoina nungaigadaba wari sing lirami ngayak wari tawraba matungda mahakna hari aigi marup sing nakoina nakoigi purup asigi damak aina kayamna khali haibasi khangbra maru oina nakoibu aina kayamna nuksije haibasi khangbra makoi mayamna ha masida ikoina chingnaba amata leite haiduna kolau amat oina laura i Naimna hari nakoina Muhammad Sallallahu Alaihi Wasallam ga yanakiba atudi thugaikre aduga Qurayshna Gurfanga puchin kare masidagi orakadaba adu nakoina khangbra nakoina mai paklabadi phare adubu mai paktrabadi karam tawba nakoi Muhammad Sallallahu Alaihi Wasallam ga thengnaba tabani maramdi Quraysh amasung Gurfandi chatkharaggani matam aduda nakoi kari tawgani kari tausige iyamba Naim mayamna thaurang hanglai ichini nausing aigi wakaldadi ahanbada makoigi mi khara thamba madugi matungda makoigi matung inba mi adusu awang mukhandangi oiba asum tawrabadi nakoigi pukning khara ingthagani aduga makoisu Muhammad Sallallahu Alaihi Wasallam hatribo phawba makoi sukhan haloi Naimna ingna tapna makoida watem lammi wa bai Naim nangi masigi wafam masi yamna phajabo wafam ni aikoi asum haina tawrani makoi khuding mana wafam masi amato oina hairaki aduga Naimbu thagatki adudi phare ai chatlage masigi wafam masi kana amata da khangan ganu Naimna chalamdai da hairami nate aikoi karigi atopa da haiga doriba makoi khuding makna Naimda thajaba birami Naim mafam adudagi chatkerami mafam aduda panakuina makoina Naimbu thagatlami Naimna kayada phajakraba wafam thambiram liba mahakna aikoigi damakta kayada wabiriba Naim bani Qurayzadagi thoraklaga chumna Abu Sufyan gi manakta chatki mafam aduda Quraysh ki leader atopasing adusu lerami Naim na hari chini nausing aina nakoibu kayam nungsije haibdu khangbra masi hairu bagisu maram leite aina pau ama taba phangi nakoina chekshin thorang lokhat honaba masi aina haihudaba yade haina khali miyam pumnamakna amata oiba khonjel amada hayu kari wafamno haina hanglei makoi khuding makki marai bakta khang bagi mami taba uki nungsi jaraba ichin nausing aibu ngakpiu aina nakoi gi damak yamna nungai taba pau ama puraga lakle aina khangle madudi bani Qurayzana Muhammad Sallallahu Alaihi Wasallam yanababu thugai kiba aduda makoi yamna ningba kaiduna lehui hujik makoi upai ama tawduna amuka yananaba hotna hori aduga pau asibu phangba ngamlakhi pau asiju phangba ngamlakhi madudi bani Najirgi kangbubu amuka hanna kaurakpa masigi matangda khanakre makoigi warepti Quraysh amasung Gurfangi mathawna leiraba lanmi makhaigi makok kaklaga Muhammad Sallallahu Alaihi Wasallam da shinnaki baibasini makoigi marakta amata oina punchillaga Quraysh ka thengnagani
haibasi aina taba phangi adona yengu nakhoi chekshillu karigumba makhoina nakhoidagi mi khara piu haraklabasu kaidongda pirunu wafamsing asi haramlaga naim chatki kures ki leader singna mahapu thagatpa phungdokhi mafam adudagi naim kurfan gi manakta chatki mafam aduda mafam aduda naim gi wafamsing asina kures amasung kurfan gi kok saba oiki Kuresh ki leader singna mahapu thagat paphongdokhi mafam adudagi naim gurfan gi manakta chatki mafam aduda mahak na Kuresh ta haramba adugumna chap manana harami naim gi wafam sing asina Kuresh amasung gurfan gi kok saba oiki makhoi gi leader makhai punchil laga matam asina makhoina bani kurezagi matang sida kari tausige khanaki makhoi singi maraktagi tongan tongan bawarep kaya phongdoknaki aroibada wa ama lepki phurup ani makki makok thongba makhoi khara chatpa aduga haiba madudi ichi nausing aikoina mafam asida laklibasi matam kuselakle masidagi hena aikoina mafam asida leithabo oithoklaroi hojik wa ama lepa phagani yariba makai thunna nakhoisu laklaga aikoiga pulasi aikoi pulap punchillaga Muhammad sallallahu alaihi wasallam matakta aroibida landarasi Kuresh amasung gurfan gi mihut bani kurezagi manakta laki makhoiga wari sanaki bani kurezana hari hayengdi thangjani thangjanumita aikoi kanagumba amataga khatnade wafam asi atopa numit amada tausi aduga wafam amana aikoina nakhoigi atkumba matam aduda mateng pangani nakhoina nakhoigi mi khara aikoigi ngakthokna nawa mangjona na mi khara aikoigi irakta thamalamba matungda adu oiba tarabadi aikoina Muhammad sallallahu alaihi wasallam changdam nabda kari phibam lei haibadu khangmang ngani aduga tanja chiraklaba matamda nakhoina aikoibu thadok lamlaga chen kibadi tawroi ko Kuresh amasung gurfan phurup anina naimgi wafam adu chingnaba amata leramkide makhoina bani kurezagi phatalosing karino haibdu khangmangki maramaduna makhoina makhoigi mi bani kurezagi marakta thambagi wafam adu yakide aduga amoromda bani kurezana naim gi wafam sing adu chumle haibdu khangmangki asum tawduna makhoi anigi marakta tokai tarakhi mapangal leiraba makhoi sing amaga yekna boromda on tokki